Parliamentary Secretary OINA hapkiba MLA taranithoi December nga phawgi manungda disqualified tawraba yai. State asigi BJP na luchingba government asida MLA singna Parliamentary Secretary gi thaupuba haibasi aingi wangmudani. MLA sing adu disqualified tawgadabani haina Manipur High Court na takhiba ruling amagi matungina Election Commission of India na su hairiba MLA sing asigi mathakta thabak paikhataba state asigi governor da hairakhlaba yabagi oithokpa leire haina paugi source mana phongdorlei. Manipur Pradesh Congress Party gi maroi bamisak amadagi phangba paugi likhulabana High Court of Manipur na takhiba ruling amagi matungina Manipur Parliamentary Secretary Appointment, Salary and Allowance and the Miscellaneous Provision Act 2012 amasung Manipur Parliamentary Appointment, Salary and Allowance and the Miscellaneous Provision Repealing Act 2018 asi invalid oi amasung unconstitutional oi haiba laikre. Parliamentary Secretary haibasi Office of Profit oibana MLA da haiba phamasibu paihenba haibasi ain yuangmudani. Maramadona Parliamentary Secretary hapkiba MLA tarani thoimak disqualified tawpham thoi haina court na ruling pikhrabani. High Court of Manipur na takhiba ruling adugi makha tarakpada Manipur Pradesh Congress Party gi lusingba singna haukiba October gi tang 15 da Manipur gi Governor Dr. Najma Heptullah ga Raj Bhavan da unaduna MLA tarani thoibu disqualification tawbina ba amadi Election Commission of India da mari leinaba thabak laukhathana ba petition ama thajinba laikre. Madugi matungda Raj Bhavan gi MPCC da acknowledgement letter ama su pikre. Election Commission of India dagi phangba awangba thaki source magi matungina Manipur gi governor da athu matamda commission gi baike dagi MLA tarani thoibu disqualified tawnabagi thabak lokhanaba hairakhlaba yana leire hairi. Haukiba ing 2015 gi Supreme Court ki case number 570 da Election Commission of India versus Brajang Bahadur Singha and the other haiba Uttar Pradesh ki case amagi ruling ama leiramki. Supreme Court ki case law asigi matungina Office of Profit ki case asiga mari lenana MLA sing adu tha ani gi manungda disqualified tawgadabani haina palli. Maramaduna MPCC gi maikai dagi Manipur gi governor da pisinkiba petition adu ki matam adu paraga tha ani gi manungda Parliamentary Secretary oiramba sing adu disqualified tawgadabani. Karigumba governor da hairiba matam asi phawbugi manungda tawraktaba thoklagadi Congress Party na makha tana court ta chalaga amuk thenglagani haina so pawgi likhulasina makha tana phongdorali. Panbayabadi Hojik Leriba BJP gi government asi semlakpagi ahan basahi aduda ruling da leiba MLA tarani thoibu Parliamentary Secretary oina hapkibani. Makhoi sing adudi Khurai AC gi L Susindro Nauria pakhang lakpa AC gi S Subhaschandra Kairao AC gi L Rameshwar Khetrigao AC gi N Indrajit Mayang Imphal AC gi K Robindro Yaskul AC gi TIs Satyabrata Sengmai AC gi Ice Dingho Konthaujam AC gi Dr. Sapam Ranjan Jiriwam AC gi Asap Udin Singai AC gi Khasim Basum Phungyar AC gi Kelesio Tamai AC gi Awangbo Newmaini Aduga topa paumana Sexual assault tawbada chenaba manau phabada mateng paklakhiba singda reward amasung citation khusinakre. Thasigi mari amasung mangagi lonaba hingda Bishnupur district ki manung channa leiba Moirang trong lobi mamang lekai dagi nupi masama sexual assault tawbada chenaba oina manau sahina kun mapan apokpa leikhidraba maipak sugnu sub division gi mafam amadagi phagat pa ngamkhre. Mahakpu athuba matamda phanaba honabada mateng panglakhiba civilian singi mafamda district police kakchingna reward amasung citation khusinakre. Kakching district ki SP Victoria yengkhomna thadrokpa cherola manahai accused oina manau sugnu police station da thamlabadi victim gi khunja singna attack torokpa yai pakhatpadagi sugnu police station gi OC na Waikhong police station da thamki. Makha taba formalities sathanabagi damak sugnu gi OC na Waikhong police station dagi accused lokhatpa chalubada accused adu lokap tagi nathoktu chengkhe haiba khangbangamki. District police na khudakta search operation chathabada numidang pung 8 lom tabada accused adu Tezpur awang local gi saru mapul marakta lolamba thengnaki. Operation adu da civilian kharana district police da accused adu phanabagi darkar oiba information amasung assistance sing pirakhi. Makoi sing adu di Thongjau awang lekai dagi Samjet Sabam Nitaibi sahina nifumanga apokpa tomba. Tezpur mayai lekai dagi BDF number 089 Sapam Roman. Tezpur mayai lekai dagi Sapam Ongbi Bina Sakhi Devi sahini yankhai mathoi. Tezpur makha lekai dagi ex upapradhan Elangbam Ratan Maitei. Tezpur makha lekai dagi Sapam Robindro. Tezpur awang lekai dagi Singkham Taibang Satpa. Langmaidong bazar dagi Thoksom Ingosa amasung Langmaidong mamang leirak pareng dagi Elangbam tomari. Makhoina pirakpa information amasung mateng aduna accused asibu telaba matamda phabang amhanbagi damak district police kakchingna thagatpa phongdoki. Asomna cooperation pinarabadi crime amasung criminal kaya asi mai pakna thingbang amgani
ꯇꯨꯡꯗꯁꯨ ꯃꯤꯌꯥꯝꯅ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯥꯔꯖ ꯁꯤꯠ ꯊꯥꯒꯠꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ JAC ngasi Manipur Press Club ta pangthokiba pawgi mifam amada dizen na hai masagi chahi 18 surbi nupi amabu haukiba November 18 da uyumpok awang lekai dagi CI Ravi Chandra kauba nupa amana siengani haina mayum dagi puthokraga mathangi numit November 10 da yumnam patlo power substation da tamthina phuraga sire haina hundoklambani mahakna hai thaudo odu thokiba numit kunni helaba phawba madugi matang da semkiba JAC na Ravi Chandra gi mathakta matik chaba cherak pi naba amasung marai bak thirabi nupi asigi hingnabagi lambi ama sembi naba government ta taksin duna lagli thaudo sigi matang da ngasi Imphal East District ki SP Women Police ki OC yauna JAC gi mihut sing unabada tha asigi tara manga phawbugi manungda charge sheet thagalagani haibagi sap chaba thajaba piragle Karigumba police na pirak liba thajaba si thabakta onthoraktrabadi JAC na CSO sing amasung nupi macha gi damakta leiriba organization singa khusam naraga akanba khongjang changchingani haina DJ na phongdokhi aduga topa pawmana pung kunmari da ahum leikide positive chamaga kuni thoi hengatkhi haukiba pung kunmari da COVID-19 positive oiba nupi ama yauna mi ahum leikhidabaga loinana state asida COVID-19 gi laisata leikhidaba mi gi masing punna sahum ga taranipan shukre Haukiba pung kunmeri da Rims Hospital da Bisnupur District tagi sahi yang taruk surba nupa amaga Churachandpur District tagi sahi humphumanga suraba nupa ama amade Jenims Hospital da Bisnupur District tagi sahi humdra surbi nupi ama laikhide COVID-19 command control room na thadrok paserol amadadi state asida COVID-19 gi laichatta laikhidaba mi gi masing asi haukiba pung kunmeri da laikhidaba mi ahum adu tharga sohum ga sungna mapani haina phongdoli Marak sida ngarang numidang waram pung mga phawda Jenims da yang khema thoi Rims da nipum doi Imphal West da tarama thoi mai pakti hospital da ama Mardas Care da ani Swiss Hospital da ama Sizo Hospital da tara Christian Hospital da ama Jiban Hospital da ama Hillside da ani Rajmedhi City da nipan SN Diagnostics da ani Thawal da mari Bisnupur da ama Churachandpur da ani Chandel da ama Senapati da ama Tamenglong da ama None da mari Kamjong da ani amasung Bhavina Diagnostics da ahum punna mi chamaga yangkhini thoi nauna COVID-19 positive oirakpaga loinana state asida COVID-19 positive oiba mi gi masing punna lising kuntaruk ka chani kunmanga shukre COVID-19 command control room gi serol matungina nauna positive oirakliba mi chamaga yangkhini thoi adugi manungda chamaga yangkhima thoi masida nupa marphumari amasung nupina humputaret asi general population gini aduga amana CAPF haibadi Central Armed Police Force ki personnel ni hai General population gi mi chamaga yangkhai mathoi adu Imphal West ki humphuma thoi Imphal East ki nifumari Thawal gi taramari Bisnupur gi mari Kakching gi ama Tamenglong gi ama Tengnopal gi ama Senapati gi ani Kamjong gi ani Churachandpur gi tara taruk Chandel gi ama amasung None gi mari ni makhoi loinamak travel history amta leitaba ngaktani haina serol asin hairi nauna positive oiraba sing covid care center sing da thamna ba thabak lokhatpaga loinana containment amasung contact tracing gi mathau taba thabak sing su lokhatle hairi haukiba pung kunmeri da CPF tagi ani home isolation tagi maudra taret Rims tagi tara humdoi Jenims tagi taret lamboi khongnang khong tagi tara Yunako tagi ahum RD wing tagi ahum Sizo Hospital tagi mari District Hospital Chandel tagi ama Bal Bhavan tagi ahum Bisnupur tagi ama Tamenglong tagi ani Jiribam tagi ama amasung Kangpukpi tagi ani punna mioi chamaga nipumapan disaster ki makhoi tharga ngarang numidang waram pung manga phawda disaster tawkiba mi gi masing punna lising kuni thoi ga chamapan maudra tere chukre disaster tawbugi changcha da marphu tare 10 bik taruk mapan ni hairi numidang waram pung manga phawda laikhiba active case masing na lising ani ga chamapan tara mapan ni hairi state asigi apunba positive case lising kun taruk ka chani kun manga gi manungda lising kulhumdoi ga sung nipum doina general population ni aduga lising ahum ga chama marphu ni thoina central security personnel singni Select sida Rims ki biya deal the test of the known mioi mapan COVID-19 positive oire hairi makoi manungda ani di none da leiba tara suba sam rifles ki personnel singni aduga tare na Rims hospital da ge refer torpa singni hairi marak sida India gi COVID-19 gi apun ba positive case masing lakmau drama pan ga sukna lising ani ga chani humputaret shukre aroi bada Paobilai news reader ki video bi yengpiri pu khuding mak pu thagat chari